ngasi video sidi jam chaba or thakpana haksang da piba kanabasing adugi matangdani hawbodigi loi fawba yengbiu kanglaipak manipur asida leidiba myusa kayabo knowledge khadang piba ngamnaba haksang bu fit oina thamnabigi pandam amigi makhada LDC ne lepalaitana video singa sisemjabani LDC bu support tawbidana follow subscribe like share tawbiramu jam aduda calories protein carbohydrate fiber fat vitamin C calcium iron phosphorus potassium magnesium zinc asina chingba yauri jam chaba or thakpagi kanaba point taruk khangminarasi number 1 jam chaba or thakpana haksang da e watpagi oiba problem leba singbu mateng pangbuda kanaba piba haibudu oiri maramdi jam aduda vitamin C iron gi oiba component sing yauri hariba component sing asina haksang da cheliba ibu sengdokpigi thabak tawbuda su mateng pangli loinana haksang gi organ singda oxygen pibana maram oraga haksang bu healthy oina thambada mateng pangli haksang gi DNA cell singbu semga sagatpada su mateng pangbuda natana e wat pegi oiba problem leba sing adubu su phanbada kanaba haibudu oiri number 2 jam chab or thakpana blood sugar diabetes leba singbu phanbada kanaba haibudu oiri maramdi jam aduda low in calories polyphenolic ingredients gembolin and jambosin gi oiba compound sing yauri hariba compound sing asina blood sugar bu control tawdana thambada mateng pangli jambolin and jambosin hariba compound asina pancreas haina khangnariba organ asibu masamo phana thambada mateng pangli masa pharabanina organ asina normal level amada insulin puthokchaduna blood sugar diabetes laina singbu phanbada kanaba piri number 3 jam chaba or thakpana haksangi immune system bu strong oheli maramdi jam aduda vitamins minerals and antioxidants sing oiba compound sing yauri hariba compound sing asina haksangi immune system bu mapangal kalhanbada chauna mateng pangli haksang manungda yauriba human cell sing adubusu strong oheli amadi stamina lehenbrisu mateng pangli number 4 jam chaba or thakpana heart pu healthy oina lehenbada kanaba piri maramdi jam aduda antioxidants and potassium gi oiba components sing yauri hariba components sing asina heart ka mari leinaba singli nauri heart cell sing adubu healthy oina thambadagi heart pu so strong oina lehenbada mateng oiri number 5 jam chab or thakpana blood pressure BP leba singbu normal level amada lehenbada kanaba haibudu oiri maramdi jam aduda potassium and sodium gi oiba component sing yauri potassium gi oiba masak sing jamda marang kaina yawba maramna sodium masak sing adubu potassium na control tawbudagi blood pressure BP gi level bu normal level amada thambada yamna chauna mateng panglibani amaromda yariya khongda ikoina karigom pasaka masaba matamda e thokanba adubu su phanbada kanaba piri number 6 jam chab or thakpana weight loss ohinbada kanaba piri maramdi jam aduda low in calories and high fiber gi oiba masak sing yauri hariba component sing asina aikoina sakhiba sing thakhiba sing adubu tumhanbada kanaba piri amadi haksang manungda yauriba fatty cell sing adubu manghanbada sauna mateng pangba amadi water retention process tawrokpa maramdagi weight loss ohelakpada mateng pangli jam sabgi mo ngasidi mi amana nomada jam asi 100 grams to 250 grams chaba yai juice oregana 30 ml thakpa yai jam gi oiba side effect asina haksang bu ka hena phaning haiduna ka hena sarabadi constipation problem lakali allergy legali asthma leiba singa sabi ginu genida sto leiba singa su sabi ginu aduga amoromda jam chaba hek loraga sangom thakpa tawbiginu haina sijelo singna phungdokhiba leiri video asibu yemgiriba singna LDC bu support tawbiduna follow tawbiu amadi YouTube channel da organa subscribe tawbiduna support tawbiu mathangi video da amu thengnarasi LEIREN Jules की अखनब ऑफर नि सनाबु खोइदाबा पामजब सिंगना LEIREN डिजिटल कैटर की Facebook Instagram YouTube चैनल की थ्रू दगी सना लैबा ओइरगदि सना की ओइबा आइटम खुदमक हेवी डिस्काउंट अमदि ऑफर पिजगनी लैबा मतमदा सना सन अमदगी ताबदि यादे स्टार लकी कूपन अमगसु खुदोल तमजगनी 100 पीपल सुरबा मतमदा स्टार लकी विनर अदुदा फर्स्ट क्लास के ओइबा सना सन अमग पिजगनी अकुपा मरोल गिदमक डिस्क्रिप्शन दा कांटेक्ट नंबर हापचरमगे